THOKHANNINGDABA THOUDOK SING THOKTANABA IMPHAL West District Police na LOUKHATLAKPA CHEKSIN THOURANGI SHARUK ama OINA ngasi AYUK LAMSHANG Police Station na KONBA Kangchup Chingkhong Singda Kadangband Amadi Koutruk da search operation Chathakhre IMPHAL West District ki SPKH Shivakanta ki meeting makhada LAMSHANG Police Station ki OC Ningombam Tikendra meeting na luchingba LAMSHANG Police IMPHAL West District Police Commando Ahum Suba IRB, Manga Suba MR, F-120 CRPF amadi C-45 BSF ke apunba team amananga CAU, Pung Nimpan Aduay degi Pung Chathakhre helakpa Aduay Fauba, Kangchup Chingkhong degi Koutruk Fauba area domination Chathabaga Luinana, Singda Kadangband Amadi Koutruk da search operation Chathakhre, operation aduda, security force sing na yung da changduna yung sing aduda layramba miyoy sing, masa-masa gi saktak che puthokhanduna masak maming, Kangdok pagi thabak Chathakhre, adumaku search operation aduda THOUDOK pa mipami pundi yaukidi haina pau asina makhatari.